Hello everyone mayam akoi se smart bazar da lakpani ado smart bazar da ground floor da Ganesh baba gi murti ama layaba ado asiga su Ganesh puja chauna tawami ado akoi su changna siga khoirame ado mayam su bi su yam lerame aba ado gi changna khoiramaga akoi manung da changye na tawre angangi chana bai ke poche khora mayam akoi hojik mayam ꯌꯥꯎꯈꯠ ꯃꯅꯨꯡꯗ ꯆꯪꯉꯒꯅꯦ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯈꯔ ꯑꯉꯥꯡꯒꯤ ꯆꯣꯀꯣꯁꯒꯨꯝꯕ ꯑꯗꯨꯝ ꯆꯥꯅꯕ ꯈꯔ ꯌꯦꯡꯒꯦꯅ ꯇꯧꯔꯤ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯆꯔꯨꯅ ꯁꯥꯔꯒ ꯃꯅꯨꯡꯁꯤꯗ ꯆꯦꯡ ꯉꯥꯛꯇ ꯕꯣꯁꯇꯥ ꯉꯥꯛꯇ ꯊꯝꯃꯤ ꯃꯌꯥꯝ ꯁꯤꯒꯅ ꯉꯁꯥꯏ ꯄꯨꯖꯥ ꯂꯣꯏꯕꯒꯤ ꯄ꯭ꯔꯁꯥꯗ ꯆꯥꯅꯕꯒꯤ ꯃꯤ ꯃꯌꯥꯝ ꯄ꯭ꯔꯁꯥꯗ ꯆꯥꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗꯁꯨ ꯑꯃꯨꯛꯀ ꯒꯅꯦꯁ ꯄꯨꯖꯥꯁꯦ ꯑꯃꯨꯛꯀ ꯆꯥꯎꯅ ꯇꯧꯔꯝꯃꯦꯕꯅꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯨꯁꯦꯅꯅꯦ ꯈꯣꯏꯔꯝꯃꯨꯁꯦꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯒꯦꯅ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯁꯤꯒ ꯑꯃꯨꯛ ꯒꯅꯦꯁ ꯕꯕꯥꯒꯤ ꯑꯁꯤꯒꯁꯨ ꯄꯨꯖꯥ ꯆꯥꯎꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯤꯒ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯈꯣꯏꯔꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯣ ꯔꯣꯇꯤ ꯆꯣꯀꯣ ꯄꯥꯏ ꯑꯃꯒ ꯆꯣꯀꯣꯁ ꯑꯃꯒ ꯑꯗꯨꯒꯒꯤ ꯃꯥꯁꯇꯔ ꯑꯣꯏꯜꯒ ꯔꯤꯐꯥꯏꯟꯒ ꯑꯃꯃꯝ ꯂꯧꯔꯦ ꯂꯤꯇꯔ ꯑꯃꯃꯝ ꯑꯗꯨꯒ ꯁꯤꯅ ꯔꯨꯝ ꯐ꯭ꯔꯦꯁꯅꯔꯅꯤ ꯁꯤꯃ ꯂꯧꯔꯦ ꯑꯗꯨꯒꯒꯤ ꯄꯤꯁꯇꯥ ꯑꯃ ꯂꯧꯔꯛꯑꯦ
ꯁꯤ ꯃꯆꯨꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤꯃꯒ ꯑꯗꯨꯒ ꯑꯩꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯥꯕꯩ ꯃꯆꯥꯁꯦ ꯑꯁꯤꯁꯤꯃ ꯂꯧꯔꯛꯑꯦ ꯑꯁꯨꯝ ꯍꯤꯟꯖꯥꯡ ꯀꯣꯠꯄ ꯈꯣꯠꯄꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦꯅ ꯑꯗꯣ ꯄꯣꯠꯁꯨ ꯌꯥꯝ ꯐꯩ ꯌꯥꯝꯅꯅꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯂꯨꯝꯃꯦꯕ ꯑꯁꯤꯃ ꯂꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯄ꯭ꯂꯦꯠꯁꯦ 50 ꯔꯨꯄꯤꯁꯅꯤ ꯑꯃꯗ ꯑꯗꯣ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤ ꯃꯌꯥꯝ ꯄ꯭ꯂꯦꯠꯁꯦ ꯃꯑꯣꯡꯁꯦ ꯌꯥꯝ ꯐꯖꯩꯑꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯁꯤꯃꯁꯨ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯁꯤꯃꯈꯛꯀ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ